election da pandam thamba khaki pochi laisi ategi nate akhoi sida thoiba ko irang se si irang si akhoi masen gi swai gi akhoi gi local problem gi thopa irang nate ba si larger India gi geopolitics ka mari lenana torokpa game amagi part amane ba ana masigi pochi koina aduna ni koina he haijari ba India gi adugi akhoi gi Manipur de leriba koi mioi la kuntra manga sigi interest siga aini yam toina haijabani India gi karor chama ga nifu gi interest siga ani si India government na karam bana lumna loga de ge tune ana India government na hojik tawri sidi akhoi gi sidagi moina Myanmar rom da Burma da moina thammi moigi pandam moigi objective madugi objective to Pangdamamak sunga yadaba maramdi kaino da larger India gi future akhoi lakadoriba magi akhoi economy gi magi akhoi warfare haitare ko sigi matam sida akhoi India na magi su magi sustainable magi akhoi security ma economic security si thamnana ba honana ko matam da Myanmar gi leriba leba ase India gi magi interest me amama sida lady base masi achieve tongna ba hona ba habsi India gi magi yamaru ba magi pandam amane ba kai interest no habsi adum thambiyo samna sida da por ani lei hoji yam kanna me amna ngangna risi amana ekoi gi Kaladan project ana me am toina haina ba ekoi gi north east gi toroga ekoi gi Sitwe port tana phawraga madudagi chatkadaba lambi se sigi lambi sigi economic corridor sigi sima atopa amana sona kanda ekoi gi Kachin state ta leriba akogi rare earth mineral haidana sida leri sidi akoi heavy rare earth mineral hai heavy rare earth akogi elements hai si moina sigi pot sidi world gi oina 90% of the akogi sigi particular critical minerals hai masi Myanmar gi Kachin state sidagi China na supply tawe control toroga ado high report India gi suma sidagi stake ama low basi India gi tangai phadabane nata taragadi lakadoriba anoba future da koi electronic koi EV car sariba adagi battery sariba AI gi program tawraiba machine mayam no technology tholaiba mayam se masi punamaksi hujiki hariba critical koi gi heavy rare earth koi element mayam se masi ya hapaga machine se saga da ponga tane si yaudana sabe ya de ana sigi pochine ba chamane atopa lebak sing su America na Ukraine da lan mating pange hai sisu Ukraine dagi adugi rare earth minerals se chahi asuk noina khone pisa piri si mahuta adu pini hairagadi ai lan mating pangne Donald Trump na hoi Volodymyr Zelensky gori samatam dum yauna ki bani chamana na hoji akhoi gi India gi desu India na lauthok chadabai wani but Kachin state tagi masigi port se extract tongna ba exploit tongna ba India gi oiba tongan ba moi ambition am leba adu sigi ambition si haiba sigi route se Manipur power ga chakadoriba Myanmar dagi Kachin state tan chakadoriba sigi route sida leiriba armed operatives mayam se Manipur gi lalholu mayam lere Indonesian gi Khablang gi group mayam lere adagi di muk Myanmar masagi oina muk tongan ba akoi gi armed group ethnic armed group mayam lere military junta gi mogi wari ma lere Kachin independent army gi wari ma lere sigi port mayam si adagi Chinese gi influence am lere sigi port mayam si clear tongna na bohana na boda sigi lakadori ba sigi lambi si semak na hona boda mineral mayam si sidagi transportation chingna na hona na matam da akoi sida train laiba adagi highway national highway semai ba si punamak se akoi na tawdo laloli tik kitang dani aduga hojiki high report sing chingna na bagi port mayam chawna yauri mane ba ada masigi port si tongna na hona boda mafam masi akoi resolve tongna na hona matam da langna ba yadriba ngangna ba yadriba armed group mayam adagi ethnic khoi group mayam se masi reset tongna na hona matam da akhoi sida thoiba irang se adugi saruk amane na koina lowe ba masi mamang da su mayam amana geo economic interest ama yauraga poche tawbuda koi lamsi koi khabai khara sabani maramdi hujik si chamane ngarang na chu koi Myanmar da base tawba armed group mayam amada koi tongan ba koi diagi Indian army som da lakpo singna mateng pangmugi koi wangli namli gi kungi ningdau singna leta heta to press no tholkiba leikre smai tawna mayam changjang daga phana sona kana bom kap lere du tawlen tholkiba leiche sigi role ama leiba aduna masigi por mayam si involve tawsalakpanina India gi oinadi moina pamiba objective se phangde phawba adum karai donoma akoi sona kangi area sing starang naraga leibse masina moida movement moigi activity me amse tawna no hona bada
geopolitics hena sanana bo hona rakma tamda masigi advantage lo bune na lowe aduna ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯥꯡ ꯊꯣꯛꯏꯒꯦ ꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯕꯗꯣ moida khudong chabe hen bai tare ne aduna adugi poche lakpani na akhoi gi state government su mathau na kanthi phudoktana mathau tawba ngamdrisi center dagi moida masi tohondana na bagi porma leibre na koina lowe ahum subada akhoi gi sida moina mayam sigi sentiment chi chu khara makhai di ta de yadabni na tara na bo hona matamda thoi birang si moina ethnic conflict ne hairamni na ethnic conflict se resolve tawna na bi damakta inquiry commission na ma semani na matamdu sem kre kyarak sure taruk sure jik tha taruk sida moina extend toroga sum thamise haibadi hojik inquiry commission gi report si ahan bagi torbung kangbai da churachandpur dagi rally chalamba kanggun na laaga mete gi khunmyam da attack tawkibase masigi thodok tugi matek tu khaktang la thigat kadorise natraga adui makha tarak pura ngasi bobugi thodok se yauna punna inquiry commission jen tamo thigat paje sum makha sum chathagi dorira haibasi hojik ti gyan tarak tre ana inquiry commission gi magi thabak si miyam siga kai mari lenar taba moina kari ahong pro kadono sibu gyan tarak taba adugi matik ekoi gi kai hetare insignificant oirakpagi phibam amada lakhre ba tasing maki di hauji thoi bo por mayam sigi waroshin ma pura ke hai taragadi makha tarakpada sanduraiba mai ho lampu mayam se misi mina mayam se masi makha ta namu sandologe hai taragadi holakiba maramdo maduda paibada aduda paibada adu mari mara chachaba pone kanana hawi kanana lali kanana chumi kanai degi torkibuno haibase aduna me gi tang ahumgi amadi april kun mapan gi april kun mapan kunipan kun mapan amadi me gi tang ahum thodok ani se sigi ada churachandpur da thokiba thodok se sigi thodok sing siga mari lenana maduda da inquiry commission sigi akanba mijeng ama changa kanda moina centenary gate mai thai hairiba madugi langla langjin adu pau puthokpagi magi mogi intelligence ki mobile ki kari gi adugi video ahamba share torokiba maduda khamiba bolero do kara ide lakpo bolero no haibana chingba number duno kailamgi number no adu tongimi duno kanano maduda changuba hanba media singna phanghiba report ta kamai leramba situation no natra aduga churachandpur da sinba peace rally churachandpur da sinba churachandpur manung khakta da chatkadaba peace rally aduna rally hek horokpada pung 10 ga minute nifu muk tarak matamda forest ki office mai thara ga rally cha khalak matamda churachandpur gi district administration na kaidora leibno churachandpur district police na kaidora ga leibno state ki matamadugi DGP na kari decision lowi kanamba advice pi haibana chingba sigi wafam mayam se madu aiduda maraga mallaga mathang satpa matamda adum tajaba pone ba marong ne ba du de adu dem loi thokado ne ba adu churachandpur da thokriba megi tang ahumgi irang se masi kari dagi kamaina irang do adu yongna peace ground dagi kangbai torbung tan lak pai kilometer 12 muk sange madu gari mapol rally lo selakpada gari mapol holaga lakma matamda district police na action log do bai maram si kari gino ji district ki police SP do ngasi boda mai mathakta inquiry tawkrabra mai mathakta suspension order am thokibra district administration ni mathakta suspend tawkibra mai mathakta action am logibra natra mai mathakta interrogation or inquiry am tawkibra madu karimda tawdana thokriba pose mathanda dum thokraga district police ka administration ki mari leina da badawna leirisi peace rally adugi permission du kanana ni ki kanana pi ki security assessment kamai to gi mandi tang ahum gi mamang numi humni mari ni mamang da elen khokte gi program mai tha ki bagi program irang lai ki irang ama tholakane je pa ba yar ba mari police ka kan mamang da mungna ki ba lai ki mi pa mi pun dagi di chai fu ba chai ba yam to ki ba lai ba adugi matung duda numi humni leraga amuk permission pi ri se DC dui mathakte inquiry to doi marum kai gi no ana DC na thok pi gi permission se Delhi dagi natraga higher political leaders singna monda pi go na pi han bedagi DC si yauna punna moi kopsan minna bra hai bane ana hairiba adugi part se masigi porchi dagi akoina maraga phalauna langjin si satpa matamda mathanda punjali ba por ma se mari handok pa yaga do se madu kopsan laga thamisina di achauba mathak thangba political leaders singna thoiba manipur thoiba irang ase masi loisaning da ba aduga irang se thon rar matungda makha tana dum masi sumaina dum khara puraga channa bagi thorang ma torpra ha basi akhoi di chingna ba phawe ba adu masi gi pochi mari lena ba state ki abadi law enforcement agency gi administrative akhoi gi office mayam na legal office mayam na madugi chana ba thaba amta ngasi bodo paikhat pagi mami karai da ta ge ba security labse soire mi phare pulle hale hairadi maduda chena ba kashino ta ba thodo khara da de dum mi police officer ga suspend ga potong tawina tro adu tare asu yamna sathi graba leba irang pungkai ka heliba thodo adu da mari lena ba churachandpur gi
ꯄꯨꯂꯤꯁ SP ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯃꯇꯝ ꯑꯗꯨꯒꯤ DGP ꯃꯔꯤ ꯂꯩꯅꯕ IGP ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯃꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯤꯉꯩꯗꯤ ꯑꯩ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯂꯥꯡꯂꯥꯟ ꯂꯥꯟꯖꯤꯟꯁꯦ ꯐꯪꯕꯩ ꯃꯍꯨꯠꯇ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯩ ꯆꯥꯏꯅ ꯆꯠꯂ ꯏꯁꯤꯡ ꯕꯥꯇꯤꯟꯗ ꯑꯃꯨꯛ ꯍꯩꯕ ꯁꯣꯝꯗ ꯍꯩꯔꯤꯉꯩꯗ ꯑꯃꯨꯛ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯆꯥꯏ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯍꯤ 3 ꯍꯦꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ